ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯌꯥꯝꯅ ꯂꯩꯕ ꯉꯁꯤꯗꯒꯤ ꯆꯍꯤ 50ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯂꯧ ꯌꯥꯝꯅ ꯂꯩꯕ ꯑꯗꯒꯤ ꯁꯥ ꯁꯟ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥ ꯄꯥꯏꯅ ꯂꯧꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯈꯤꯗꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯂꯩꯍꯧꯕ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯍꯧꯕ ꯃꯤꯁꯤꯡꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯗꯣꯛꯇꯔ ꯑꯣꯏꯅꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅꯕ ꯍꯥꯏꯅ ꯍꯣꯠꯅꯈꯤ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯧ ꯃꯌꯥꯝ ꯂꯩꯔꯤꯕꯨ ꯀꯩ ꯇꯧꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯣ ꯀꯩ ꯇꯧꯕꯒꯤ ꯋꯥꯅ ꯍꯣꯠꯅꯔꯨꯗꯣꯏꯅꯣ ꯍꯥꯏꯅ ꯍꯣꯠꯅꯍꯧꯗꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯧ ꯌꯥꯝꯅ ꯂꯩꯕ ꯁꯟ ꯂꯩꯕ ꯀꯥꯡꯕꯨꯗꯨ ꯃꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕꯅ ꯁꯤꯡꯊꯥꯅꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯣꯏꯈꯤꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯈꯤꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯒ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯎꯅ ꯆꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯏꯕꯅꯦꯅ ꯑꯃꯨꯛ ꯂꯧꯅꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯑꯃꯨꯛ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯂꯧꯅꯔꯛꯇꯕꯒꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 3-4 ꯐꯥꯎ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯑꯗꯒꯤ ꯐꯪꯉꯤꯕ ꯇꯣꯂꯣꯞꯇꯨꯁꯨ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯊꯥꯒꯤ ꯂꯨꯄꯥ 50,000 ꯐꯪꯕ ꯑꯣꯏꯔꯣ ꯂꯥꯛ ꯐꯪꯕ ꯑꯣꯏꯔꯣ ꯃꯗꯨꯗ ꯑꯗꯨꯝ ꯐꯤꯛꯁ ꯇꯧꯔ ꯂꯩꯒꯅꯤ ꯁꯨꯡꯍꯦꯟ ꯍꯦꯟꯒꯠꯂꯛꯑꯣꯏ ꯌꯨꯝꯒꯤ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯁꯤꯖꯤꯟꯅꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯤ ꯅꯣꯡ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯑꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯣꯜꯂꯛꯄꯁꯤ ꯃꯁꯤ ꯌꯥꯎꯗꯕ ꯌꯥꯔꯛꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯂꯥꯛꯀꯗꯕ ꯆꯍꯤ 10ꯗꯒꯤꯅ 20ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯍꯥꯏꯁꯤꯅ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯔꯦꯟꯁꯤ ꯑꯣꯏꯔꯛꯀꯅꯤ ꯑꯃꯗꯤ ꯃꯁꯤ ꯈꯪꯍꯧꯕ ꯀꯥꯡꯕꯨꯗꯣ ꯄꯩꯁꯥ ꯇꯥꯟꯕꯗ ꯌꯥꯝ ꯂꯥꯏꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 3-4 ꯐꯥꯎ ꯑꯣꯐꯤꯁꯇ ꯐꯝꯃꯒ ꯊꯕꯛ ꯇꯧꯕꯗ ꯐꯪꯉꯤꯕ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯃꯤꯅꯤꯠ 1-2ꯈꯛꯇꯪ ꯃꯣꯕꯥꯏꯜꯗ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯅꯝꯃꯒ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯍꯦꯟꯅ ꯆꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤ ꯀꯩꯗꯒꯤꯅꯣ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯔꯝꯗ ꯈꯪꯕꯁꯦ ꯃꯗꯨꯗꯒꯤꯅꯤ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯔꯝꯗ ꯈꯪꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯗꯨꯅ ꯃꯁꯤ ꯇꯝꯕꯗꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯝꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯝꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨ ꯁꯤꯗ ꯈꯔ ꯁꯨꯝ ꯌꯥꯎꯔꯒ ꯍꯥꯏꯇꯥꯔꯦ ꯃꯤꯇꯤꯡꯁꯤꯗ ꯈꯔ ꯁꯨꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯇꯁꯦꯡꯅ ꯈꯪ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯏꯔꯛꯄꯗ ꯅꯪ ꯁꯅꯥ ꯂꯩꯔꯕ꯭ꯔꯥ ꯂꯝ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯁꯅꯥ ꯃꯗꯨꯒꯤ ꯂꯝꯗꯣ ꯃꯗꯨꯅꯤ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯔꯤꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯨꯄꯥ 5,00,000 ꯈꯛꯀꯤ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯝ ꯃꯆꯥ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯇꯪ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯒꯤ ꯂꯥꯡꯖꯤꯡꯗ ꯑꯣꯏꯔꯣ ꯄꯥꯠꯁꯣꯏꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯈꯤꯇꯪ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯂꯨꯄꯥ 5,00,000 ꯄꯤꯔꯒ ꯂꯝ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯆꯍꯤ 10 ꯂꯩꯔꯒ 10 ꯂꯩꯔꯒ ꯑꯩꯈꯣꯏꯅ 5,00,000ꯗ ꯂꯩꯈꯤꯕ ꯂꯝꯗꯣ ꯍꯧꯖꯤꯛ 1,30,000-1,40,000 ꯌꯧꯒꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯂꯨꯄꯥ 5,00,000 ꯈꯛꯇꯪ ꯊꯝꯃꯒ ꯆꯍꯤ 10-10 ꯊꯝꯕ ꯃꯇꯝꯗ 5,00,000ꯗꯣ 5,00,000 ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅꯤ ꯃꯅꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯈꯪꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯌꯥꯝꯅ ꯈꯪꯕ ꯇꯉꯥꯏ ꯐꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯂꯨꯄꯥ 5,00,000ꯁꯤ ꯃꯥꯅ ꯕꯦꯡꯛꯇ ꯊꯝꯃꯦꯅ ꯂꯧꯔꯁꯤ ꯆꯍꯤ 10-10ꯗꯣ ꯑꯗꯨꯝ 5,00,000ꯗ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯪꯈꯣꯜꯒꯨꯝꯕ ꯑꯃ ꯂꯩꯔꯒ ꯊꯝꯖꯔꯝ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯒ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ 5,00,000ꯒꯤ ꯂꯩꯈꯤꯕ ꯂꯝꯗꯣ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯌꯣꯜꯂꯛꯄ ꯃꯇꯝꯗ 10,00,000-20,000 ꯃꯔꯥꯏꯕꯛ ꯐꯔꯒꯗꯤ 1,50,000 ꯀꯔꯣꯔꯐꯥꯎ ꯁꯤꯠꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯃꯅꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯈꯪꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯍꯟꯊꯔꯛꯄꯅꯦꯕ
ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯉꯁꯤꯗꯤ ꯆꯍꯤ 30-40ꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯏꯄꯥꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯃꯣꯏꯅ ꯂꯨꯄꯥ 50 ꯇꯥꯟꯕꯗ ꯋꯥꯏꯑꯦꯕ ꯑꯗꯨꯒ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 2 ꯄꯤꯔꯝꯃꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯍꯥꯏꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯩꯁꯥꯅꯤ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯈꯟꯖꯩꯌꯦꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯅ ꯁꯨꯔꯒ ꯂꯥꯈ 2 3 ꯊꯝꯖꯔꯝꯃꯗꯤ ꯃꯣꯏ ꯃꯄꯨꯟꯁꯤꯒꯤ ꯆꯥꯕ ꯂꯣꯏꯔꯔꯣꯏ ꯍꯥꯏꯅ ꯃꯣꯏ ꯈꯟꯖꯩꯌꯦꯕ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 5 10 10 10 ꯇꯨꯡꯁꯤꯟꯖꯔꯒ ꯂꯨꯄꯥ ꯂꯥꯈ 1 2 ꯃꯆꯥꯁꯤꯡꯒꯤꯅꯦꯅ ꯃꯣꯏ ꯇꯨꯡꯁꯤꯟꯖꯔꯤꯅꯦꯕ ꯂꯥꯈ 1 2ꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ 1 2ꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯌꯦꯕ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯂꯨꯄꯥ ꯂꯥꯈ 1 2ꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯕꯅꯤ ꯈꯪꯗꯦ ꯂꯧ ꯂꯩꯕꯅꯤ ꯈꯪꯗꯦ ꯀꯩꯒꯨꯝꯕ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨꯗꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯅꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯅꯦꯕ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃ ꯆꯂꯥꯏꯕꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯨꯄꯥ 10,000ꯅ ꯆꯂꯥꯏꯕ ꯌꯥꯔꯝꯃꯦꯕ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯃ ꯆꯂꯥꯏꯕꯗ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯁꯨ ꯅꯣꯡꯃꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 1 ꯃꯌꯥꯗ ꯆꯠꯂꯦꯕ ꯐꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯒꯦꯔꯥ ꯃꯔꯨꯞꯀꯤꯅꯤ ꯑꯗꯥꯒꯤꯅꯤ ꯇꯧꯕꯗ ꯂꯥꯈ 1 ꯆꯠꯂꯦꯕ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5 10ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯆꯂꯥꯏꯕꯗ ꯀꯔꯣꯔ 1 ꯃꯌꯥ ꯆꯪꯉꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯤꯅ ꯋꯥꯔꯤ ꯁꯥꯕꯗ ꯂꯨꯄꯥ ꯂꯥꯈ 1ꯒ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯆꯥꯎꯕ ꯄꯩꯁꯥ ꯑꯣꯏꯅ ꯈꯜꯂꯝꯃꯦꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ ꯂꯥꯈ 1ꯁꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯑꯉꯥꯡꯒꯤ ꯈꯣꯔꯁꯥ ꯄꯨꯔꯁꯥ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯂꯥꯈ 1ꯁꯤ ꯂꯣꯏꯌꯦꯕ ꯑꯦꯗꯃꯤꯁꯟ ꯊꯥꯒꯤ ꯐꯤ ꯇꯧꯕꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯣꯔ ꯍꯥꯏꯕꯁꯤ ꯌꯥꯝ ꯋꯥꯡꯅ ꯂꯧꯔꯤꯕꯁꯦ ꯆꯍꯤ ꯈꯔ ꯂꯩꯔꯒꯗꯤ ꯏꯃꯨꯡ ꯑꯃ ꯆꯂꯥꯏꯕꯗ ꯀꯔꯣꯔ ꯆꯪꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯥꯛꯀꯗꯣꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯣꯔ ꯆꯪꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯒ ꯊꯥꯒꯤ ꯂꯨꯄꯥ 50,000 ꯂꯥꯈ 1 ꯆꯥꯔꯒ ꯏꯃꯨꯡ ꯆꯂꯥꯏꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯍꯧꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯔꯤꯞꯇꯣ ꯋꯥꯔꯜ ꯑꯩꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯖꯔꯤꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯌꯥꯎ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯒꯗꯤ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯃꯥ ꯈꯪꯉꯒꯗꯤ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯈꯪꯉꯒꯗꯤ ꯃꯥ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯁꯦꯟꯗꯣꯏ ꯆꯠꯄꯗ ꯊꯥꯗ 3% 5% ꯆꯠꯂꯤꯑꯕ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯈꯪꯉꯒꯗꯤ ꯀ꯭ꯔꯤꯞꯇꯣꯗꯗꯤ ꯊꯥꯗ 30% ꯑꯗꯒꯤ 40% 50% ꯐꯪꯕ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯑꯦꯕ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯈꯪꯉꯒꯗꯤ ꯑꯗꯣꯝꯅ ꯊꯥꯗ 30%ꯗꯒꯤ ꯍꯧꯔꯒ 200% ꯐꯥꯎ ꯇꯥꯟꯕ ꯌꯥꯏꯑꯕ ꯌꯥꯝ ꯂꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯅꯦ ꯇꯧ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯟꯗꯣꯏ ꯆꯥꯕꯤꯅꯦ ꯇꯧ ꯂꯩꯕ ꯃꯤꯗꯨꯒ ꯊꯥꯒꯤ 30%ꯗꯒꯤꯅ 200% ꯐꯥꯎ ꯐꯪꯉꯤꯕ ꯑꯗꯨꯒꯨꯝꯕ ꯁꯦꯛꯇꯔꯗꯨꯒ ꯈꯦꯠꯅꯕꯁꯤ ꯌꯥꯝꯅ ꯈꯦꯠꯅꯔꯛꯀꯅꯦꯕ ꯑꯗꯨꯅ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯃꯥꯡꯕꯁꯨ ꯌꯥꯝꯅ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕ ꯁꯦꯟꯍꯧꯗꯕ ꯅꯣꯂꯦꯖ ꯂꯩꯍꯧꯗꯕ ꯃꯇꯝꯗ ꯑꯗꯨꯅ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯖꯁꯤꯗ ꯄꯩꯁా ꯌꯥꯝꯅ ꯊꯥꯗꯔꯒ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯨꯄꯥ 5,000 10 ꯑꯩ ꯁꯤꯗꯤ ꯑꯩ ꯇꯝꯕ ꯑꯣꯏꯅ ꯑꯩ ꯌꯥꯎꯔꯒꯦ ꯑꯩ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕ ꯑꯦꯃꯥꯎꯟ ꯑꯗꯨꯗ ꯍꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣꯁꯨ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯄꯩꯁా ꯐꯪꯕꯗꯪ ꯎꯔꯒ ꯃꯤꯗꯒꯤ ꯄꯨꯔꯒ ꯑꯣꯏꯔꯣ ꯃꯁꯥꯒꯤ ꯑꯔꯩꯕ ꯑꯣꯏꯔꯣ ꯂꯨꯄꯥ 50,000 ꯄꯨꯊꯣꯛꯇꯅ ꯂꯥꯈ ꯄꯨꯊꯣꯛꯇꯅ ꯍꯥꯞꯄꯒ ꯄꯩꯁꯥ ꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯀꯥꯏꯔꯀꯥꯟꯗ ꯄꯩꯁꯥ ꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗ ꯆꯠꯄ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯩꯁꯥ ꯈꯔꯗꯪ ꯁꯤꯗꯩꯁꯤꯗ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯀꯝꯄꯅꯤꯁꯤ AI ꯑꯥꯔꯟ ꯍꯥꯏꯕꯁꯤꯅꯤ AI ꯑꯥꯔꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯗꯣꯏ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯑꯃꯗ ꯁꯦꯟꯗꯣꯏ ꯆꯥꯕ ꯏꯅꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯥꯝꯃ ꯑꯃ ꯂꯩꯔꯦ ꯂꯣꯁꯤ ꯃꯉꯣꯟꯗ ꯑꯩꯅ ꯏꯅꯦ ꯑꯩꯒꯤ ꯄꯩꯁꯥꯁꯤ ꯁꯦꯟꯗꯣꯏ ꯈꯤꯇ ꯆꯠꯄꯤꯌꯣꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯦ ꯃꯉꯣꯟꯗ ꯑꯩꯅ 4 ꯀꯥꯕꯤꯗ ꯁꯥꯜꯂꯦ ꯃꯥꯅ ꯃꯤ ꯑꯇꯣꯞꯄꯗ 5 ꯀꯥꯕꯤꯗ ꯑꯃꯨꯛ ꯁꯥꯜꯂꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯒꯤ 4 ꯀꯥꯕꯤꯗ ꯄꯤꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯁꯤꯟꯅꯔꯒ ꯁꯦꯟꯗꯣꯏ ꯆꯠꯄ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯩꯁꯥ ꯈꯔꯈꯛ AI ꯑꯥꯔꯟ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯈ꯭ꯔꯅꯤ
ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯄꯤꯕꯤꯔꯛꯀꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯣꯕꯥꯏꯜꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 4,700 ꯅꯠꯇ꯭ꯔꯒ 5 ꯈꯛꯇꯪ ꯊꯝꯈꯤꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 10ꯗꯪ ꯊꯝꯕ ꯃꯇꯝꯗ ꯂꯨꯄꯥ 10,000 ꯑꯣꯏꯔꯦꯕ ꯀ꯭ꯔꯤꯞꯇꯣꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯄꯋꯥꯔꯁꯦ ꯂꯨꯄꯥ 4,500 ꯈꯛꯇꯪ ꯊꯝꯕꯁꯤꯅ ꯅꯨꯃꯤꯠ 10ꯗ 10,000 ꯑꯣꯏꯔꯛꯏ 10,000 ꯑꯁꯤꯅ ꯑꯃꯨꯛ ꯅꯨꯃꯤꯠ 10ꯗꯪ ꯊꯝꯕ ꯃꯇꯝꯗ ꯂꯨꯄꯥ 50,000ꯒꯤ ꯃꯌꯥ ꯑꯣꯏꯔꯦꯕ 50,000ꯗꯨꯅ ꯑꯃꯨꯛ ꯅꯨꯃꯤꯠ 10 ꯊꯝꯕ ꯃꯇꯝꯗ ꯂꯥꯈ ꯑꯃ ꯍꯦꯜꯂꯦꯕ ꯑꯗꯨꯗꯤ ꯂꯨꯄꯥ 5,000 ꯇꯔꯨꯛꯇꯪ ꯑꯩꯈꯣꯏꯅ ꯑꯩ ꯃꯥꯡꯕ꯭ꯔꯥ ꯇꯣꯡꯕ꯭ꯔꯥ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯊꯥ 3-4ꯗꯪ ꯊꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯧꯔꯛꯀꯅꯦꯕ ꯂꯥꯈ ꯑꯃꯗꯣ ꯑꯃꯨꯛ ꯊꯝꯕ ꯃꯇꯝꯗ ꯂꯥꯈ 2 ꯍꯦꯜꯂꯛꯀꯅꯦꯕ ꯂꯥꯈ 2ꯕꯨ ꯍꯦꯟꯈ꯭ꯔꯒꯗꯤ ꯑꯩ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 50,000 ꯅꯠꯇ꯭ꯔꯒ ꯂꯥꯈ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯌꯥꯔꯛꯀꯅꯦꯕ ꯑꯩꯅ ꯂꯨꯄꯥ 10,000 ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯥꯒꯤ ꯂꯨꯄꯥ 5,000 10 ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ 5,000 ꯂꯧꯊꯣꯛ 10 ꯐꯪꯕꯗꯨꯅ ꯐꯔꯤꯕ꯭ꯔꯥ ꯋꯥꯅ ꯊꯥ 1-2ꯇꯪ ꯑꯃꯨꯛ ꯁꯥꯡꯗꯣꯛꯍꯜꯂꯒ ꯊꯥꯒꯤ ꯂꯨꯄꯥ 50,000 ꯂꯥꯈ ꯐꯪꯕꯗꯨꯅ ꯐꯕ꯭ꯔꯥ ꯏꯁꯥꯅ ꯈꯟꯕꯤꯌꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯥꯔꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝꯗꯕꯤꯗ ꯉꯝꯖꯕ ꯈꯔ ꯈꯛꯇꯪ ꯇꯧꯔꯒ ꯄꯨꯊꯣꯛꯑꯒ ꯌꯥꯎꯕ ꯃꯇꯝꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝꯗꯤ ꯍꯧꯖꯤꯛ ꯐꯪꯕꯗ ꯊꯥ 3-4ꯗ ꯌꯥꯝ ꯂꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯑꯩ ꯀꯝꯄꯅꯤꯁꯤꯗ ꯌꯥꯎꯕꯒꯤ ꯑꯩ ꯄꯩꯁꯥ ꯂꯩꯖꯗꯦ ꯍꯥꯏꯔꯒꯁꯨ ꯀꯝꯄꯅꯤꯁꯤꯗ ꯃꯥꯁꯤ ꯈꯪꯅꯕ ꯃꯤ ꯑꯃꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯗꯣ ꯇꯥꯛꯑꯒ ꯃꯥꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇ꯭ꯔꯒꯁꯨ ꯄꯩꯁꯥ ꯂꯨꯄꯥ 4,000 5,000 ꯄꯨꯊꯣꯛꯄ ꯉꯝꯕ ꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯌꯥꯎꯍꯟꯕꯤꯔꯒ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯂꯨꯄꯥ 1,000 ꯃꯌꯥꯗ ꯐꯪꯒꯅꯦꯕ ꯄꯩꯁꯥ ꯇꯤꯡꯗꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯌꯦꯕ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯗꯗꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗꯗꯤ ꯑꯩ ꯈꯪ ꯆꯥꯟꯅꯕ ꯃꯔꯨꯞ-ꯃꯄꯥꯡꯁꯤꯡꯗꯨ ꯑꯩꯅ ꯃꯤꯇꯤꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯄꯨꯡ 8ꯇꯩꯅ 8:30 ꯐꯥꯎ ꯇꯧꯕ ꯌꯥꯝ ꯇꯦꯟꯕ ꯃꯤꯇꯤꯡꯁꯤꯗ ꯌꯥꯎꯍꯟꯕꯤꯔꯒ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯦꯕ ꯚꯥꯞ ꯇꯥꯗꯕ ꯈꯣꯠꯇꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯃꯣꯏ ꯑꯗꯨꯝ ꯌꯥꯎꯖꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 4,500ꯗꯪ ꯊꯝꯕꯗꯨꯅ ꯊꯥꯗ ꯂꯥꯈꯇ ꯇꯥꯟꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯇꯥꯟꯕ ꯌꯥꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗ ꯀ꯭ꯔꯤꯞꯇꯣ ꯀꯩꯅꯣ ꯈꯪꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯑꯗꯨ ꯈꯛꯇꯪ ꯇꯉꯥꯏ ꯐꯗꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯟꯁꯤꯗ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯐꯖꯅ ꯇꯥꯟꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯥꯔꯟꯁꯤꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯃꯤ ꯀꯌꯥꯃꯨꯛ ꯄꯩꯁꯥ ꯇꯥꯟꯅꯔꯤꯒꯦꯗꯣ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯦꯌꯔ ꯑꯃꯇ ꯇꯧꯖꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯃꯦꯗꯥꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤ ꯎꯕꯤꯔꯕ꯭ꯔꯥ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯑꯣꯏꯒꯦꯔꯥ ꯃꯦꯗꯥꯝ ꯑꯩ ꯃꯣꯕꯥꯏꯜꯁꯤ ꯎꯕꯤꯔꯕ ꯎꯔꯦꯀꯣ ꯑꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤꯁꯦ ꯑꯁꯤꯒꯤ ꯃꯤꯁꯤꯗ ꯂꯩꯔꯤꯁꯦ 27,830ꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯥꯈ 10ꯒ ꯃꯌꯥꯅꯦꯕ ꯂꯥꯈ 15ꯒꯤ ꯃꯌꯥꯅꯤ ꯑꯗꯨꯒ ꯃꯥꯅ ꯗꯦꯂꯤ ꯑꯥꯔꯟꯁꯦ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯐꯪꯉꯤꯕ ꯄꯩꯁꯥꯁꯤꯅ ꯀꯌꯥꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯅꯨꯡꯇꯤꯒꯤ ꯂꯥꯈ 1.5ꯒꯤ ꯃꯌꯥꯅꯦꯕ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯌꯥꯝ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯃꯤ ꯑꯗꯨꯝ ꯈꯣꯝꯃꯒ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕ ꯃꯤ ꯈꯣꯝꯃꯒ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯊꯝꯃꯤ ꯄꯩꯁꯥꯁꯤ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯊꯝꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯦꯃꯥꯎꯟꯁꯤ ꯂꯥꯈ 15-16 ꯁꯨꯕ ꯉꯝ ꯇꯥꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯈ 1.5 ꯐꯪꯉꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯈ 1.5 ꯐꯪꯕꯁꯦ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯀꯗꯕ ꯅꯠꯇꯦ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯂꯧꯊꯣꯛꯄꯗ ꯂꯥꯈ 8ꯒꯤ ꯃꯌꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯊꯥ ꯑꯃꯗ ꯂꯥꯈ 5-6 ꯇꯥꯟꯕ ꯌꯥꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯑꯗꯨꯒꯤꯗ ꯌꯥꯝ ꯇꯧꯔꯤ ꯑꯗꯨꯁꯨ ꯐꯩ ꯐꯕꯨꯗꯤ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯑꯩꯅ ꯄꯣꯠ ꯂꯩꯌꯨ ꯑꯗꯨ ꯇꯨꯠꯄꯦꯁ ꯂꯩꯌꯨ ꯍꯤꯗꯥꯛ ꯂꯩꯌꯨ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯇꯟꯅꯕ ꯌꯥꯎꯋꯦꯕ ꯏꯀꯥꯏꯌꯦꯕ ꯃꯤ ꯃꯃꯥꯡꯗ ꯄꯣꯠ ꯄꯨ ꯆꯠꯄꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗꯗꯤ ꯃꯤꯗ ꯄꯣꯠ ꯄꯨꯔ ꯌꯣꯟꯒꯗꯕꯁꯨ ꯅꯠꯇꯦ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯗ ꯃꯤꯇꯤꯡ ꯌꯥꯎꯁꯜꯂꯛꯎ ꯅꯪ ꯀꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪꯅ ꯄꯥꯝꯃꯦ ꯄꯥꯝꯗ꯭ꯔꯦ ꯇꯣ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯩ ꯃꯥꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ
मान हेक यारकपगा अइंगोंदा यामद्रबदा लिसिंग अमगी मयादा फंगनी प्लस मांगोंदगी अइना नुंगतीगी यामबा यामदबा लुपा यांखै चामा अदुम फंगा लेरने अदु दारदी अइना मांगोंदगी लुपा यांखै कुन कुन फंगे लौरसी अइना अइगी टीमदा मी चामा खतंग थम्बा ngamदारगदी लुपा लिसिंग अनि अनि नुंगतीगी फ्रीदा लाकदुइने अदुमाइना पैसा सुंपू पुथोक्तबाउदा पैसा तानबा याबा ख्वाइदगी फबा कैनोनी अपॉर्चुनिटी नि अदुना मयामदा अइना हाइजेनिंगिबसे हयेंसु अमुक अखोय नुंगतीगी याम कुइना तोगुमसी याम कुइन तोरगदी मी याम बोर सुरकनी मतम लेनादे अदुना पुंग 8 तगिना 8 मखाइबके मनुंगदा लोसनसी अदु मयामगी थबगांजु तौबि यानबा अदुगा अखोयसु पैसा यामना तानबा याबसी अपॉर्चुनिटी अखोय लौमिनसी हाइबसने मयाम हाइजेनिंगिसे अद मयामगी करी क्वेश्चन हंबिनिंगबा लेगे हाइबसु हाइबेतंग क्वेश्चन हंबिनिंगबा लेगे हंबिरो मैडम कविता करी क्वेश्चन हंबिया लेगे हंबिरो साय कयोमता हंजगे हंबियो हंबियो अइगीदा 50 लेरमनेबा अदो हजिकसे 44 दा गाइरेबा सर सुम कखिबदा आबदा 100 लेरम खान निमित कुइरम गिरो याव कया सुरगे कुलनी हेलबो हेले निमित कुनली हेले के डॉलर क्या लथोखरगे 50 लथोखरेबा 50 50 लथोखिबनाने अखोयगिदा कमायना तोरिनो कमाय लथोइनो हाइदारगदी अइना 50 थंगिबजे अइना 50 थम्मे 50 थंगरा मतुंगदा नुंगतीगी $3 अदि $3 लांगनी $4 $5 अरा को अखोयना मुक थमजनगिदनाको थमजनगिबदुना निमित कुनी सुरपदा $150 की मयादा लाकनेबा $150 की मयादा लाकपसे कंपनी ना अमुक $50 से लौथोखिनेबा लौथोखिनी अइना लुपा चामा थम्बसे निमित कुनी सुरपदा लुपा 400 यरकनेबा लुपा 400 यौतादी लुपा 400 सिना कंपनी ना अइगी लुपा 200 थम्बिरमनी लुपा 100 कंपनी ने लौगिनेबा सिबो कोइना ट्रेडिंग दा लेवरेज हाइरेसु खंगनै ते कंपनी की मागी प्रॉफिट ने खनबसु यायबको अदुमाइना अदो हौजिक अखोइना अखोइगी अकाउंट की दा अइगी आई उच्चरके अइगी यामना अइगी सिगी स्क्रीन उबिरमने उदय सर असिदैसिदा अइगी सुमाइना लेरे लौरसी असिदा मखादा ख्वाइ मखादा ट्रेड पावर ने यावरिसे ट्रेड पावर ने यावरिसे असिदैसिदा येंबियो अइगी कक्कदा पैसा इन हापचंगी पैसा से अइना ngasi lupa 5 हापचंगी बसे निमित कुनी सुरकांदा lupa 30 यौरकनी lupa 5 दा कंपनी कक्किने असिदैसिदा अइगिदा असिदैसिदा व्यू मोर असिदा नंबियो व्यू मोर नमे 20 days असिदैसिदा -5 इन थाइ उरबा 20 days सुबमान -5 सिजा हयें कखरने -5 से 19 से लेबिसगे नुक्ति के सुम कक्किदुइने मोइजिंसे हाजि कइनो हाय डायरेक्ट स्टेज दा -5 + 5 थारी से अइंगोंदा माना $15 पिरमबनी अदुगा 5 सिना कखरक मतुंग दसु $10 दे अइ कैपिटल अमाउंट यारोंगने भाब ताबिरको जा होय कखिबदो अइखोइना लौथोखिबननी एना खंबिरो अदुगा अदुमाइना तौबि यानी अजागी हाना $50 लौथोखिबदो अदुननी को पिकिदो अदुबो खितंग अइना हने थम्म मतमदा 6% दि फंगमेबा 6% दो सुम पुंजिलागा अइना सुम थ्रेशोल्ड हापतिल कांदा 50 मिति फंगरेबा अदुगी मतुंग सिदा 100 लेबदुदगी 50 म कखरे 50 म कखरा मतुंग सिदा 3 म कखरे अदि 4 म कखरे नुक्ति के अइनो जे हांगिबा ट्रेड पावर दु हांगा येंगो अदगी नुक्ति अखोइना थाजनो पैसा दु चंगी येंब्रा एआई की वॉलेट तो चंगब्रा चंगदब येंगदब्रा कमाइन तोगे येंगे दुदी चंगब्रा दु नुक्ति के दो
Changi. Changadi kaisu akaiba leite ko. Changadi kaisu akaiba leite adu mai khara dim kakhini aduga aikoina hapchin ba leptaba tare adagi adu mai to bida adu yarangai di aikoina akoigi kainosi पैसा से पिखिदरा है ना की नबगी मांग हिदरा है की नबु वानी अकोइना यारिंग खैदी पैसा लौथोप मतमदा नुमित कुन्निदंग खांग मतुंगदने नुमित कुन्निदंग खांग मतुंगदा अदुगी मतुंगदा लौथोपियो अइना हौजिक पैसा पिंगाइदा अइना लौथोगदी अइना हौजिक $6 चंगिगाइदा लौथोगदी $6 चंगिगा लौथोगदी अइना नुमित तारानी लौथोपदा 60 ता फंगनेबो अदुबो अइना नुमित कुन वार्सवाना नुमित कुन्नि खांगा मतुंगदा अइमोंदा नुंतिगी $20 $30 $20 $30 संगादी $50 लौथोकायदे नुमित अनि तंग लौथोपदा दुम याय भाब ताबे गोजा अदुदि अइना हौजिक खोइना चप माने उचारा पिइंगाइदा उ पाम्बी पिइंगाइदा हैनो पाम्बी मा थारे लौजे हैनो पाम्बी पिइंगाइ अमा पाले हेक्टर अनि पाले हेक्टर तरोगदी पाम्बीदु अइखोइगी कनो तौने पपुं फाना पानबा ngमरोबा पाम्बीदु कांदा चावरा कांदा पाम्बीदुना हैनो चाम चनी का पाला कांदा अइना हैनो मंगा तरा हेक्टर तिक स्टोरेदना अदमाइना सिसु अदोमना एनी मी अमना वार्सवाना अदोम लेबक येंबिरो नुमित कुन्नी दंगदी येंबिरो नुमित कुन्नी यें कांदा नुमित मंगानी दंग लौथोपदा अदोम हागी पैसा लोय हंजनगनेबो सर सिदि नुमित कुन्नी येंबा हाइसे अइगी थोलैबा 2 point something % थोलेबा होइसे ओजागी कनो से एंगोन स्क्रीन शेयर तो हैद्रो टेलीग्राम दा ओजागी हैरोये ओइ थंगमना कंदा बिंदु डॉट डॉट अन अहम नमिदो उब्रेओ डॉट डॉट अहम नंबियोने WhatsApp ता चंगरो सा ए टेलीग्राम दा मीटिंग तोर WhatsApp दा कमाई चंगदिनो टेलीग्राम दुदने ओइ थंगम साइट दा डॉट डॉट अहम कोइ वरी सानै उब्रम तिंगबेने ओजानि माय उदि ओ यारे यारे हयेंग हयेंग दो ओइना शेयर तोबिरो अदो ओजागी कनो AI दो हजि थागापि यारिबा कमाई तोगे यानी सा ngasi लौथोक्तरीबा ngasi gi लौथोक्तरीबा अदा स्क्रीन दो शेयर तोबदो अमतंग भाइरदि नुगागदमने अदो अकोइ मैडम अनिता गने पाउनर स्क्रीन शेयर तोबदो कमाई तोबनो अदा हबेतंग तंबिरो अदुगा हयेंग दो शेयर तोबिरो हयेंग दो फजन ताक्सरगे स्क्रीन दो उद्रगदिने यारोयबा WhatsApp ता तौबुदि खंगेबा सर अदो हजिकि Telegram दा तौबदो खंगदबो वाइदिगी मथक्ता अखोइगी क्रिप्टो वर्ल्ड इन थाबदो उरबो मीटिंग तोरगा क्रिप्टो वर्ल्ड थाबदो उब्रो बी अदुगी मत परेंदुदा बिंदु अहुम लेब उब्रेओ 3 dot सिदा राइट साइड ता लैसे 3 dot तो नमो 3 dot to the नमे अदुगी मतुंग मखा अदु मयामक तो द शेयर स्क्रीन ने यावब्रेओ यावदे है अदु कय यावगे dot अहुम दो नमक कय यावगे मतेंग बियो dot अहुम नम काने खोइना हजिक पुल्लिबसे जियो जॉइन तौबगी अदगिदी कविता join the group via invite link and sungba khara yaw अदु मरक तो द शेयर स्क्रीन ने नमा सो यावने सिंगत सिंगदा बिते इंबियो ने Ozani mai singal Ozani patapti mai aw Ozani mai aw kano video sa thabda du game na adu gi right side ta kano square am leibdo du nakanda video hum leibudo adu da nambiyo adu na adu thokpane share screen do अखोइगिना आइना आईफोन पाइबैनी अदुना ओनबो ओइदारे जानि माय अदु बाप नंबिरबो जानि माय hai hai sa video sa thabdo adu gi ye rom da leibudo यारे यारे जानि आइ उरे उरे अदु दै दुदा बेक चपिरगा कनो दो तोबिरोने AI अर्न द हांगो येंगसिन टेलीग्राम दो थागा पिरो chi uyu ha 44 की अदु लेरे को the mathak sida 2.68 laise
ꯑꯗꯨ ꯇ꯭ꯔꯦꯠ ꯄꯋꯥꯔꯗ ꯀꯥꯏ ꯎꯒꯦ ꯇ꯭ꯔꯦꯠ ꯄꯋꯥꯔ ꯎꯗꯦꯅꯦ ꯑꯣꯖꯥꯒꯤꯗꯤ ꯀꯥꯏꯁꯤ ꯈꯖꯅ ꯃꯈꯥꯗ ꯈꯤꯇꯪ ꯆꯤꯡꯊꯕꯤꯌꯣ ꯃꯈꯥꯗꯒꯤ ꯃꯊꯛꯂꯣꯝꯗ ꯈꯤꯇꯪ ꯆꯤꯡꯈꯠꯄꯤꯌꯣ ꯑꯗꯨꯗ ꯇ꯭ꯔꯦꯠ ꯄꯋꯥꯔ ꯂꯩꯗꯨꯗ ꯅꯝꯕꯤꯌꯣ ꯃꯥꯏ ꯇ꯭ꯔꯦꯠ ꯄꯋꯥꯔꯁꯤꯔꯣ ꯁꯥꯔ ꯍꯣ ꯑꯗꯨꯒ ꯃꯈꯥꯗ ꯁꯨꯝ ꯆꯤꯡꯈꯠꯄꯤꯌꯣ ꯃꯈꯥꯗꯒꯤ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯄꯤꯌꯣ ꯆꯤꯡꯍꯜꯂꯣ ꯑꯣ ꯈꯤꯇꯪꯒ ꯂꯣꯏꯔꯦ ꯆꯤꯡꯈꯠꯄꯤꯔꯣ ꯁꯥꯔ ꯈ꯭ꯋꯥꯏ ꯂꯣꯏꯔꯦ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯗꯣ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯗ ꯂꯩꯔꯤꯁꯤ ꯀꯌꯥꯅꯣ 3.4 ꯑꯗꯨꯗꯣ ꯍꯌꯦꯡ 3.62 ꯀꯛꯈꯤꯅꯦ ꯑꯗꯨ ꯍꯌꯦꯡ ꯀꯛꯈꯤꯅꯦꯕ ꯑꯣ ꯑꯗꯨꯗꯣ ꯍꯌꯦꯡ 20 ꯗꯦꯖ ꯁꯨꯕꯁꯤꯡ ꯑꯩꯅ ꯍꯌꯦꯡ ꯀꯌꯥꯝ ꯀꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯗꯤ ꯄꯩꯁా ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯃꯥꯡꯈ꯭ꯔꯁꯨ ꯌꯥꯔꯗ ꯃꯁꯤꯗꯤ ꯅꯨꯃꯤꯠ ꯊꯥ ꯑꯃꯔ ꯑꯅꯤꯔ ꯑꯩ ꯂꯩꯕ ꯌꯦꯡꯉꯦ ꯍꯥꯏꯕ ꯑꯦꯃꯥꯎꯟꯗꯨꯗ ꯊꯝꯕꯤꯌꯣꯕ ꯑꯣꯖꯥꯅ ꯊꯥꯡꯈ꯭ꯔ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ 100 ꯊꯝꯕꯗ 100 ꯊꯝꯕ꯭ꯔꯥ 100ꯇ ꯌꯥꯎꯕ꯭ꯔꯥ ꯑꯣꯖꯥꯗꯤ 50ꯗ 50ꯗ ꯌꯥꯎꯏ ꯌꯥꯎꯕ꯭ꯔꯥ 50ꯗ ꯌꯥꯎꯏ ꯑꯗꯨꯒ 50 ꯂꯧꯊꯣꯛꯈꯤꯕꯅꯅꯦꯕ ꯑꯣꯖꯥ ꯍꯧꯖꯤꯛ ꯄꯤꯛꯏꯁꯦ ꯚꯥꯞ ꯇꯥꯕꯤꯔꯕ ꯑꯣ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ 50 ꯂꯧꯊꯣꯛꯍꯧꯔꯦ ꯐꯔꯦ ꯍꯟꯗꯛꯇꯤ ꯃꯥꯅ ꯐꯅ ꯀꯛꯆꯔꯁꯨꯅꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯊꯥ 2ꯗꯪ ꯑꯣꯏꯔꯁꯨ 3ꯗꯪ ꯑꯣꯏꯔꯁꯨ ꯊꯝꯕꯤꯔꯣ ꯑꯗꯨꯝ ꯑꯣꯖꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯅꯤ ꯊꯥ 3 ꯁꯥꯔ ꯃꯨꯛꯇꯪ ꯊꯝꯕꯗ 63 ꯃꯌꯥ ꯌꯧꯔꯛꯀꯅꯦꯕ ꯁꯥꯔꯅ ꯍꯥꯞꯆꯤꯜꯂꯨ ꯁꯤꯗꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯑꯗꯨꯒꯤ 2.6 ꯂꯥꯛꯏꯁꯦ 6 ꯂꯥꯏꯗ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯗꯨꯗ ꯁꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯨ 6 ꯑꯣ ꯂꯥꯏꯁꯦ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔꯒꯗꯤ ꯑꯣꯖꯥꯗ $15 ꯃꯌꯥꯗ ꯂꯥꯛꯑꯅꯦꯕ ꯅꯣꯡꯃꯒꯤ ꯚꯥꯞ ꯇꯥꯕꯤꯔꯦꯀꯣ ꯀꯔꯤꯕꯣ ꯍꯥꯎ ꯃꯔꯛ ꯑꯝꯇ ꯊꯠꯆꯒꯦ ꯌꯥꯕ꯭ꯔꯕ ꯊꯞꯄꯤꯌꯨ ꯀꯩꯅꯣꯅꯦꯕ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯦꯄꯤꯇꯦꯜ ꯂꯣꯏꯔꯛꯏꯗꯣ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯏꯟꯀꯝꯗꯣ ꯀꯦꯄꯤꯇꯦꯜ ꯋꯤꯠ ꯏꯟꯇꯔꯦꯁ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛꯇꯣ ꯉꯁꯥꯏꯒꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯀꯩꯅꯣꯗ ꯗꯁꯕꯣꯔꯗꯁꯤꯗ ꯎꯕꯩ ꯋꯥꯅꯦꯕ 20 ꯗꯦꯖ ꯍꯧꯔꯀꯥꯟꯗ ꯃꯣꯏꯅ ꯄꯨꯂꯞ ꯀꯛꯈꯤꯕ ꯋꯥꯅꯤ ꯑꯗꯨ ꯀꯦꯄꯤꯇꯦꯜꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ 5% ꯑꯩꯈꯣꯏꯗ ꯄꯤꯊꯣꯔꯛꯏꯗꯣ ꯑꯣꯏꯗꯣꯏꯅꯤꯗꯅ ꯃꯥꯅꯦ ꯑꯗꯨꯒꯤꯗꯣ ꯁꯨꯝ ꯊꯝꯃꯣ ꯍꯥꯏꯅ ꯋꯤꯗ꯭ꯔꯣꯗ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯊꯝꯕꯗꯨꯗꯤ ꯅꯠꯇꯦ ꯕꯥꯏ ꯇꯧꯁꯤꯟꯗ꯭ꯔꯒꯗꯤ ꯊꯝꯃꯣ ꯍꯥꯏꯅ ꯁꯨꯝ ꯊꯝ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯂꯥꯟꯅ ꯑꯃꯨꯛ ꯆꯠꯈꯤꯅꯦꯕ ꯕꯥꯏ ꯇꯧꯁꯟ ꯃꯥꯅꯦ ꯅꯨꯡꯇꯤꯒꯤ ꯔꯤꯏꯟꯚꯦꯁ ꯍꯥꯞꯆꯤꯟꯕꯤꯌꯨ ꯅꯨꯡꯇꯤꯒꯤ ꯇꯧꯁꯟꯒꯗꯧꯕꯅꯦꯕ ꯐꯪꯕꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯕꯤꯌꯣ ꯍꯥꯞꯆꯤꯟꯒꯗꯧꯅꯦꯕ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯐꯪꯉꯛꯄꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 4-5 ꯈꯛ ꯇꯧꯔꯒ ꯂꯨꯄꯥ 200-300 ꯈꯛ ꯅꯨꯡꯇꯤꯒꯤ ꯐꯪꯉꯦꯅꯀꯣ ꯑꯗꯣ ꯅꯣꯡꯃꯗ ꯑꯣꯖꯥꯒꯤ ꯑꯄꯥꯝꯕ ꯇꯥꯔꯒꯦꯠꯇꯨ ꯍꯣꯏ ꯁꯥꯔ ꯃꯈꯥ ꯇꯥꯕꯤꯌꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯕꯤꯔꯕ ꯁꯥꯔ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯁꯨ ꯋꯥꯏ ꯐꯥꯏ ꯇꯧꯔꯝꯕꯗꯒꯤ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯅꯦꯠꯁꯦ ꯇꯠꯈꯤꯕ ꯑꯗꯨꯅꯅꯦ ꯃꯔꯨ ꯑꯣꯏꯕ ꯌꯥꯗꯦ ꯅꯦꯠ ꯇꯠꯈ꯭ꯔꯦ ꯑꯩ ꯉꯥꯡꯕꯁꯦ ꯑꯃꯨꯛ ꯇꯥꯔꯦꯀꯣ ꯇꯥꯖꯩꯌꯦ ꯁꯥꯔ ꯑꯥ ꯁꯥꯔꯗ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦ ꯍꯪꯕꯤꯌꯨ ꯁꯤꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕ $50 ꯑꯥ ꯁꯤꯗꯒꯤ ꯁꯨꯝ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏ ꯀꯛꯄ ꯆꯥꯡꯁꯦ 50ꯁꯦ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯒꯤ ꯆꯥꯡꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒ ꯁꯤꯗ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯩꯅ ꯁꯥꯔ ꯂꯨꯄꯥ 10,000 ꯊꯝꯃꯦꯅ ꯂꯧꯔꯁꯦꯕ
ꯇꯔꯥꯁꯦ ꯑꯩ ꯉꯁꯤ ꯊꯝꯈ꯭ꯔꯦ ꯍꯌꯦꯡ 24 hour ꯑꯩ ꯉꯁꯤ ꯄꯨꯡ 6ꯇ 10,000 ꯊꯝꯈ꯭ꯔꯦ ꯍꯌꯦꯡꯒꯤ ꯄꯨꯡ 6 ꯍꯦꯛ ꯇꯥꯔꯛꯄꯒ ꯄꯨꯡ 24 ꯐꯥꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯂꯨꯄꯥ 700 ꯄꯤꯕꯗ ꯂꯨꯄꯥ 700ꯁꯤꯗ ꯑꯩꯒꯤ ꯀꯦꯄꯤꯇꯦꯜꯗꯒꯤ ꯂꯨꯄꯥ 500 ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯂꯨꯄꯥ 100 ꯑꯃ ꯑꯦꯛꯁꯇ꯭ꯔꯥ ꯃꯣꯏꯅ ꯄꯤꯔꯛꯀꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯅꯨꯃꯤꯠ 10ꯅꯤ ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯂꯧꯊꯣꯛꯀꯦꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯨꯄꯥ 10,000 ꯊꯝꯈꯤꯕꯁꯦ ꯂꯨꯄꯥ 10,012 ꯐꯪꯒꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯂꯨꯄꯥ 10,000 ꯈꯛ ꯅꯨꯃꯤꯠ 10ꯅꯤ ꯊꯝꯕꯗ ꯂꯨꯄꯥ 2,000 ꯆꯣꯡꯊꯣꯛꯑꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯏꯟꯚꯦꯁꯃꯦꯟ ꯇꯧꯅꯩꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯕ ꯄꯩꯁꯥꯅꯤꯀꯣ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯅꯨꯃꯤꯠ 10ꯅꯤ ꯊꯝꯕꯗ ꯂꯨꯄꯥ 2,000 ꯐꯪꯉꯦ ꯆꯨꯝꯃꯤꯀꯣ ꯑꯣꯖꯥ ꯆꯨꯝꯃꯦ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯨꯄꯥ 10,000 ꯊꯝꯕꯁꯤꯅ ꯑꯩ ꯅꯨꯃꯤꯠ 10ꯅꯤꯗ 2,000 ꯈꯛ ꯐꯪꯕꯁꯤꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯂꯨꯄꯥ 10,000 ꯑꯣꯏꯍꯟꯒꯦ 12 ꯑꯣꯏꯍꯟꯒꯦ ꯑꯩ 10ꯒꯤ ꯃꯊꯛꯇ ꯑꯣꯏꯍꯟꯒꯦ ꯗꯕꯜ ꯍꯦꯜꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 700 ꯄꯤꯔꯛꯄ 700 ꯄꯤꯔꯛꯄ 1,900 ꯄꯤꯔꯛꯄ 1,000 ꯄꯤꯔꯛꯄꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯅꯦꯕ ꯍꯥꯞꯆꯤꯜꯂꯒꯗꯤ ꯍꯥꯞꯆꯤꯜꯂꯤꯕꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯤꯞꯇꯨꯁꯨ ꯑꯗꯨꯝ ꯐꯪꯉꯛꯀꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯞꯆꯤꯜꯂꯤꯕ ꯅꯨꯡꯇꯤꯒꯤ ꯍꯥꯞꯆꯤꯟꯈꯤꯕ 500 ꯍꯥꯞꯆꯤꯟꯈꯤꯕ 1,000 ꯍꯥꯞꯆꯤꯟꯈꯤꯕ 700 ꯍꯥꯞꯆꯤꯟꯈꯤꯕꯁꯤꯡꯁꯦ मखोइदसु इंटरेस्ट अदुम लाकनी अदुना अइना निमित 19 हेक सुग्रब मतुंगदा अइना लुपा 10,000 थंगिबदो लुपा 50,000 योरकनेब अखोई एआरएन सिदा 50 योरकपसे माना अइना नुंतिगी थंगिबा 700 थंगिबा 500 थंगिबा 10,000 थंगिबा सिंगदो निमित 19 गी मतुंगदा 19 हेक फारपम लोय कखिनेब तारा अइना 10 थंबनी लुपा 50,000 योरे अदुबो अइना कखि माना कखि मयामदुना अइगोंदा लुपा 10,000 लेहौनेब अद कुल मायाना फनेम कक्चगरजु अइगी लुपा 10,000 थंबदो 10 योरदि कछु कायदेना अदुना अखोइना यानकेदि निमित 19 दा ngaibiro adugo lokho adurigadi aigi paisa da marang kain uneba adi lokhokpa matamda yarinkaidi akhoi khulokthok yam lei aina nungtigi plop lokhokpa ma ai nungtigi $10 lae $10 lokhokpa so hapjandaba adu babain tawbusu yawi khara amana $10 lae nata $20 lae tangkhai ma loksalaga tangkhai ma hapjanbiba aduju kesu kaideba ade khara amana nungtigi aionda lakpadudagi $1 $1 $2 lokho gam thambiraga khara dum hapjan gi basu yai kesu kaideba ai isa imot makha pole kakpazi akoina kainoni yamna ai haise kak company na ka isi ai kalpunate company gi sendong paksakhibani ai gi paisa di mangoi ai profit ti dum leine bhabta birega ताजरे सर aduna yangai di koi gi $50 da yaubireba koi gi sinau singsi kano to biro $50 yamsu nate waswana 20 days 40 days bakta dum yengbiyo 40 days baktang yengbiragadi madudagi di akoina $50 $100 lokthokpudi yam lai lokthokane akoina imangdra khokadra na ki bidu yam tokibani aduna yarinkaidi akoina ai lupa 5,000 di lokthoktabe 10 di lokthokte ade khabiragadi mi kharada akoigi meeting link je share tobiro mojo haini hangjarasnu aduga mojingdo adum yahanbirasi mi aina tha amada mi 10 da yahanbada lupa 5,000 di dum phangeba adu mi 5 da yahanbasi yam lai mawngda mi hambe Delhi da leba misu hojikti meeting gi link da tha adum yawjarakani sidi yam lai ba thabukneba Delhi da leba mi yawjani adagi Bangalore da leba mi mamal lo ya hojikti computer gi age ni aduna mi khudimu loina yahanbi yai da mayam meeting gi link je share toraga mi yahanbiro adu moi pame adum yawjarakani moi yarakpa matamda koina phangiba income je ahambe yarakpada su phangani adigi nungti gi su moidigi yambe yamda lupa 10 doisu 10 doisu phangal legane akhoi mi lupa 10,000 mari ga yahonba mi lei mi 10,000 ga yahonba moido nungti gi lupa 10,000 lae mai timdagi yam laibada aduna koina business tawma tamda in mayan hajening idi koi kok sadaba business tawgadabani
ꯃꯤꯗ ꯑꯩꯅ ꯅꯪ ꯄꯩꯁꯥꯁꯤ ꯃꯥꯡꯉꯁꯨ ꯑꯩ ꯁꯤꯡꯒꯦ ꯈꯣꯠꯀꯦ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯔꯨꯅꯨ ꯃꯁꯥꯅ ꯑꯉꯝꯕ ꯑꯦꯃꯥꯎꯟꯗ ꯌꯥꯎ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯃꯥꯅ ꯂꯨꯄꯥ 5,000ꯁꯨ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 1,000ꯗ ꯑꯗꯨꯝ ꯌꯥꯎꯍꯟꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ 2ꯗ ꯌꯥꯎꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗ ꯃꯥ ꯌꯥꯎꯕꯒꯤ one time $10 ꯐꯪꯕꯗꯣ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗꯒꯤ 마수 pechado yam saw the tappe have one name. Polishing Mari Manga Putoga Ta Humda Mari del Palam Yogodo Man Pulse and the Yorga di Tatar trade Sanganevo. Do Bagi Kitang Nuaitawani do says the Yaw was city among the Yaw the ability of Quater. The Pasama the Yaw was sing the Yaw was Sukaide. Do a hand but I quena target of good with the polishing Manga. The Tara the Yaw number $50 the Yaw Hona Birani. I for the Ragadi. Later be Mammy Ragadi, and I'm polishing a mother Yogi, I need Yogi, and Shata no Hono's Sukai Dev. Nasil polishing a man, the Yogi of Mido, Mana, he quick company, Hazara Podagi, Mana, no polishing and Kay the Lacta, Tadraga Mukta Taragadi, Mount the Jane, Munti in Campangale never. And the Tim Quai soaring Yam Tanapade, Tim soaring Hedi, Mark the Pasha Piper, Yam Tadong of Misudum Lacanevo. Moidis, you couldn't Pashadum Panganevo. ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯁꯨꯡꯍꯥꯞ ꯍꯥꯞꯇꯕꯤꯗ ꯇꯤꯝꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯑꯗꯨꯝ ꯏꯟꯀꯝ ꯑꯣꯏꯔ ꯂꯩꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯤ ꯑꯩꯈꯛ ꯆꯥꯝꯃꯛꯇꯪ ꯍꯥꯞꯈꯤꯕ ꯃꯇꯝꯗ ꯇꯔꯥ ꯍꯥꯞꯄꯛꯄꯗ ꯃꯤ 10,000 ꯀꯨꯟꯗꯤ ꯑꯗꯨꯝ ꯁꯨꯈ꯭ꯔꯦꯕ ꯃꯤ 10,000 ꯀꯨꯟ ꯁꯨꯈꯤ ꯇꯥꯔꯒꯗꯤ ꯃꯣꯏꯁꯤꯅ ꯍꯥꯞꯄꯛꯄ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯂꯨꯄꯥ 10,000 ꯀꯨꯟꯊ꯭ꯔꯥ ꯐꯪꯕ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯕꯒꯤ ꯀꯤꯕ ꯀꯥꯡꯕꯨ ꯌꯥꯝ ꯌꯥꯎꯋꯤ ꯑꯗꯨꯅ ꯄꯩꯁꯥ ꯊꯥꯗꯔꯒꯁꯨ ꯃꯤꯗ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩꯒꯤ ꯆꯥꯎꯅ ꯇꯤꯝ ꯁꯦꯝꯃꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯤ ꯁꯤꯅꯤ ꯃꯌꯥꯝ ꯀꯔꯤ ꯀ꯭ꯋꯦꯁꯟ ꯍꯪꯕꯤꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯔ ꯈꯪꯉꯦꯝꯕꯝ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯔꯕꯅꯣ ꯁꯥꯔ ꯑꯩꯅꯦ ꯁꯥꯔ ꯀꯩꯅꯣ ꯃꯦꯗꯥꯝ ꯑꯅꯤꯇꯥꯒꯤ ꯃꯈꯥꯗ ꯌꯥꯎꯕꯅꯦ ꯁꯥꯔ ꯑꯩ ꯑꯣ ꯁꯥꯔ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯔꯕ ꯀꯨꯕꯤꯗꯩꯅꯦ ꯍꯣꯏ ꯀꯩꯅꯣ ꯏꯆꯦ ꯑꯅꯤꯇꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯅꯛꯅ ꯂꯩꯃꯤꯟꯅꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯃꯤꯇꯤꯡꯗ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯞꯇꯣ ꯑꯁꯤꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯝꯕꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯇꯩ ꯌꯥꯝ ꯂꯣꯏ ꯂꯩꯍꯧꯒꯗꯣꯏꯅꯤ ꯑꯗꯨ ꯃꯊꯪꯗ ꯑꯣꯖꯥ ꯃꯉꯥꯜ ꯍꯥꯏꯁꯤꯅ ꯀꯅꯥ ꯑꯣꯖꯥ ꯃꯉꯥꯜꯁꯦ ꯁꯥꯔ ꯑꯩ ꯀꯩꯅꯣ ꯃꯉꯥꯜ ꯍꯥꯏꯗꯣ ꯇꯦꯂꯤꯒ꯭ꯔꯥꯝ ꯍꯥꯡꯕ ꯅꯨꯄꯥꯒꯤ ꯃꯃꯤꯡꯗ ꯍꯥꯡꯕ ꯑꯗꯨꯅ ꯑꯩ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯃꯦꯗꯥꯝ ꯁꯨꯔꯕꯂꯥ ꯍꯥꯏꯗꯨꯔꯥ ꯅꯠꯇꯦ ꯃꯦꯗꯥꯝ ꯖꯌꯥꯂꯇꯥ ꯐꯅꯤ ꯃꯦꯗꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯎ ꯑꯗꯒꯤ ꯃꯦꯗꯥꯝꯒꯤ ꯃꯤ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯃꯤꯇꯤꯡ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯔꯛꯎꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯀꯝꯄꯅꯤꯅꯤꯀꯣ ꯁꯤ ꯇꯧꯗꯣꯏꯁꯦ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯁꯨ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯕ ꯃꯤꯁꯦ ꯍꯣꯏ ꯁꯥꯔ ꯃꯤꯇꯤꯡꯗ ꯃꯊꯪꯗ ꯑꯣꯖꯥ ꯅꯤꯃꯥꯏꯁꯨ ꯑꯩ ꯈꯪꯖꯔꯦ ꯑꯣꯖꯥ ꯅꯤꯃꯥꯏ ꯑꯍꯥꯟꯕ ꯃꯦꯗꯥꯝ ꯑꯅꯤꯇꯥꯗꯒꯤ ꯇꯧꯔꯒ ꯌꯥꯎꯕꯤꯕꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯌꯥꯝ ꯀꯨꯏꯅꯁꯨ ꯇꯧꯒꯨꯝꯁꯤ ꯃꯌꯥꯝ ꯂꯣꯏ ꯃꯇꯝ ꯆꯤꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯡ 8ꯇꯒꯤ ꯆꯞ ꯆꯥꯅ ꯍꯧꯔꯒ ꯄꯨꯡ 8:30 ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯕꯤꯔꯦꯀꯣ ꯌꯥꯖꯔꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯐꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ